ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯣꯏꯅ ꯍꯧꯖꯤꯛꯇ ꯐꯪꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯖꯦꯔꯤꯒꯤ ꯃꯣꯡꯕꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯃꯔꯣꯝꯗ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯅ ꯍꯟꯗꯛꯀꯤ ꯂꯥꯜꯁꯤ ꯇꯔꯥꯏꯅ ꯁꯨꯛꯂꯣꯏ ꯂꯣꯏꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤ ꯇꯪ ꯇꯥꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯂꯪꯉꯣꯟ ꯂꯪꯗꯥꯏꯒꯤ ꯆꯅꯩꯅꯕꯅꯤ ꯋꯥꯠꯂꯤ ꯇꯛꯈꯥꯏꯅꯔꯛꯈꯤꯒꯅꯤ ꯑꯁꯦꯡꯕ ꯑꯁꯨꯝꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ MP Bimol ꯑꯀꯣꯏꯖꯝꯅ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯈꯔ ꯁ꯭ꯇꯦꯇꯁ ꯃꯌꯥꯝꯗ ꯊꯝꯖꯔꯤ ngasi numida waram phongkhiba tongan Manipuri siphongsing amasum thokhiba thawdo wathoksingdagi maruoibi I pausing meyamda thamjagi hanbada panam pausirigi lokosaraga thiba khangdana leiriba naha anigi video ama social media da thadorakli kokisingna phajinkiba naha ani thadoraktabaga mari lenana sub minister na MLA khudima kauduna khanakhre Army recruitment yawu sakhibadagi thiba khangdana leirakhiba naha anigi video ama social media da viral oirakhiba galoinana terrorist na mi pharaga demand tawbagi mawona Kuki militants na satharakre amaramna Kuki militants na kidnap tawkhibadagi thiba khangdana leiriba naha anigi matangda ngasi nungthul minister nongthoma berena maki office ta opposition gi yawna MLA khudima kauduna wa khanakre ngasi nungthul pung ama tabada pangthokiba mifam aduna Kuki khulai paibisingna naha ani phajinkiba thawong adubu akan mamona kandem tawki loinana atuba matamna naha ani asibu rescue tawnaba laingaki maikeidigi akan mathabak lakhonaba amadi center government su wapamasigi matangna taksinana basu khanaki hairi thasigi kungatreta army recruitment ama yawnaba mayumdagi thokiba naha ahum Kuki militants na kidnap tawkhraba matung makhoi ahumgi manungda amana ngarang army na rescue tawraga Imphal West District Police ta sinnarakhi amaromda thadoraktuna leiriba naha ani angauba masugi t-shirt litpana makhoigi punsibu kanbiyu haina Chief Minister phongdorakpa video ama social media da viral oirakhibani video aduda naha ani aduna Chief Minister gi mafamda thamlakhiba wapam adudi mitai masa amoina pabung biren gi mafamda karigumba amata haijagi aikhoi anibu asengba nasani haina khanbirabadi aikhoi anigi thawai asi amuktang kanbiyu Iyamba khoina pamliba dabi asi pabung birena amuktangdi athubada khannabinaba hotnabiyo haina phongdorakhi Chief Minister N Berena maki Facebook account amasum X thadorakpa warolda Kuki militants na maralaijadaba naha ani kidnap tawduna thamba thawong akan mamongda kandem tawrakpaga loinana naha ani asibu tekta kaitana kannanaba lengana akan mathabak lokhatli hairi panba yabadi new kaithil manbida pangthokpa staff selection commission SSC General Duty ki recruitment ama saruk yanaba Thawal district ki naha ahum tha sigi kungatret mayumdagi thokibani aduba lambi dagi makhoibu Kuki khulai paibisina kidnap tawkhibadagi yunga pau phaunaba ngamkidabani adubu mathang numikki ayukta makhoi ahumgi manungda ningombam Johnson kauba mioi Army rescue tawraga police sinarakibani adugo oinam thoithoi amasum thoksom thoithoiba kauba naha anina ngasi phawba thadoroktana laigibni amaramda CM secretary Chief Minister nongthomam berena siya loduna naha ani kidnap tawkhibaga mari lenana pangthokiba mifam adugi matangda Manipur Pradesh Congress Committee MPCC gi president Kaisa Megasandrana thadorokpa video amada Congress ki makeidi athuba matamda Kuki militants na phajinduna leiriba anga ani asi athuba matamda tekta kaitana thadoronaba state lengana angamba hotnanaba taksilamki Mana makatana phongdorakpada state lengaki maikeidigi center government ningthina convince tawduna santi hanjinanaba amadi phajinkiba naha ani asi tekta kaidana thadoknaba center government na lawbiaba thabak athuba matamda lahonanabasu Congress ki maikeidigi thamki mana phongdokhibada MPCC gi miyeng makhada ngasi PCC gi oiba mifam ama Congress pona pangthoki mifam asinasu hauji Kuki khulai paibisingna phajinduna thamliba naha ani tekta kaidana thadoroknaba taksinba yauna state asida tangdu leitadana leiribasi athubuda mausagi punsida hanjilangnaba meke anida appeal tawba haina lepnakhi haina suke Megasandrana phongdokhi atopa pawmana Americans Oncology Institute na advanced thyroid cancer case mai pakna lengkhre Imphal East ki khabai soida leiriba Americans Oncology Institute AOI Babina Specialty Hospital da thyroid da
cancer naba miyoi sani hena mai pakna layang mangamkhri layang asina maru oina awang nongpak barat yamni hena masing hengalakliba phiba masi thengnabada asawu mayuknabagi pambay am oigadauri haina AIO Babina Specialty Hospital gi Sales and Marketing Head oina thaupuriba Gopen Tongbramna Press thadorak pasirul sina hairi shol sina hai ahan patient asigi sahi nifugomdoi surabi Paugi anchor roibi ama khonjal nungairakta madi saba thakpa amadi yotpada nungairakta thengnarakhi CT scan lawdun yengbada thyroid nodules kaya ubu phangki khwaidigi chawba 4 cm gi sangda mahaki nungsit utongda amasung chinja utong napsilak leramki ani suba patient asina sai khumfuga thara surabi nupi amana advanced follicular thyroid cancer nare have khangdringai mamang ani mamangda sayani mamang yamna sathiwa khwang naba horaki MRI lawdunu yengbada cancer sandorakpani yanglen saruda yawba thengnarakhi ahum suba patient masagi sei humdraga mari surabi government employee ma haukiba tha manga taruktagi ngaksamda pomi thabak phunba masum sor honma nuai tabag loinana narakhi makhatana thigatpada thabak yawna sandorakba thyroid ki cancer diagnose tokhi amasum PED CT scan yawn scan tawbada patient ahuma AOI Imphal lawduna layengbada makhoi animak thyroid nodules amadi khaurigi lumps nodules singda cancer nare have khamangki makhoi huma complex on course surgery tokhi madugi matungda radio active loadance therapy tokhi layengba loiraba matungda sayolama pharakpada chaba habak tawba madi wangang bamasum light work tawba ngamki Thataru ki matungda whole body loading scan tawdunu yengbada anaba nimok mapung phaba response ama phangla hena confirm tokhi madur anaba gi khudam amata phangkiti mapung phana phari haiba khangmangam khiyaki AIO gi regional chief operating officer RCOO da Dr. Amit Dawol na patient sing adu aggressive amasum advanced stage cancer na aduna lakhi hena phungdokhi aikhoy gi doctor animak haibadi head and neck surgical Oncology amasung nuclear medicine team na puna hot na minaduna mapung phana patient na miki punsi kan mangki awonong pogbarat lariba Manipur anawba layang amadi anawba punsi ama piba ngamliba sigi maram saktoksai Dr. Daneshwar Naurem AOI Imphal na thyroid cancer layang da maki hot na janna mapung phana patient sungbu layang bagi damak harawba wapam phungtuki Manipur gi amata ngairaba nuclear medicine hospital asida laiduna miyamgi shape tawi hari seolasin hai America Oncology Institute ki CEO Haris Trivedi na asuna phungtoki hospital asina lamdam asida lairiba anaba singi treatment asi malem gi thaki cancer care phangale masigi afaba paladu uli thyroid cancer asi nabagi sang asi makhatana hengalakli anawna bo layeng makhal sing sejinaduna anawba technology ga loinana patient sing layeng mura sauna mai pak pangamni hospital asida cancer layeng gi top technology lay amadi cancer na naba sing makhal suna layeng di haiden su paus na makhatana phungdurakli makhasa tharak poina to papaw mana World Heart Day September 29 2024 theme use heart for action sei kunthra sudriba mioi bada heart attack tawdun sibigi sangho khalakli Prithvigi mafam khudimakta World Heart Day palan tawnari Dr. K.S. Kalasnga President Manipur Heart Care Society Handak tauri basina kunga manga subane duga thimna use heart for action haibani aikhoi isada yauri bahat asi matam supada ningsing bigidabani maki mateng aikhoi gi punsi hinglibani ha na mathak tobe heklep khibada aikhoi gi punsi asi loikigani aduna aikhoi na matam supada hat asi masamau phana thamba tai amadi aikhoi na mabu sijinaraga aikhoi gi punsi asi sang hingba ngamnaba honagadabani Aikogi punsida ahawba nungaiba madi matam sang hingma ngamnabagi damakta aikoina heart asi sijanakadabani sei khudingi leptana pangthoktuna laklibu World Heart Day asi kumsi sahigi theme asi use heart for action habisini ngasigi theme asi sok english singaniga kunga turuk phawbu satnagani use heart for action asi yamna phajaba theme mane masina takpadi mepung khudimangna amati miyamgi makok senbiriba miyoi singna cardiovascular habiti heart amadi igi utong singa sigi laina mayam sikaram haina haurakli banamadi karam na ngakthop ngamgadagi haibadu yamna lumna lawbiyo amadi khanthabiyo haijabani hairiba laina mayam sidagi khangdok ngamlaba amadi thingma ngamlaba aikoini isari yawri ba heart asi sijinabiyo haibani haibadi thawai haksang yawna hotnabiyo haijabani
heart asi masa mo phana lehna bigi damakta afaba sinjak chaba uhai yamna toina chaba balance diet chabiba surup berry thakbi daba BP control toba diabetes control toba sang naina haksang sajil toba isagi arumba yariba makai helhanbi daba cholesterol wanghandaba amadi wakal nungaina leibasina hatna mathau tobada mateng pangli miyam da pap tahanbada khanganbada natana makoina thabak oina pangthokli amadi pangthokti haibadu khangjinbiyo haibani makoina masamo phana leiba amadi afaba hat ama oiba ngamna ba hairibu thabak ki mayam si tawba tabani makoi gi phatraba habit sing amadi behavior adu hongtokli amadi hongdokti haibadu khangjinbiyo haijabani aigi numit khudingi tawriba thabak sing haibadi lifestyle si afaba mongda tawrabadi hat asi masamo phaba ama oiragani P3B sahi amara cardiovascular gi laina digi yamdrabada miyoi 18.60 siri masi atei atei nabadi gi laikhidraba miyoi singdagi yamna heli hairiba awabasi sakholaba leibak singda hen awaba tari adunani ekhoigi khwai digi yeknaba laina si cardiovascular gi anabani cardiovascular health haibasi heart amadi e senba utong mayam sing artery sing vein sing capillary sing masamo phana thamba haibani adu oirabadi aikhoina kari tawgadagi haibadu khanthaminasi aikhoina khanthabu walaba thoksadraba ningsingbidraba madi chaksindrabadi aikhoigi punsi asi ikhang khangauduna loikhiba yai lairik yamna haibu oirabasu haitaba oirabasu ina khunbu oirabasu khundabu oi lairabu oirabasu mipum khudimang namasi ningsingbigedabani heart ki laina kaya marungi manungna kharadang panjarabada bp wangba heart attack heart block rheumatic heart cardiomyopathy heart failure heart valvular gi laina asina singmani aduga igi utong singi laina singi manungda kharadang haijarabada atherosclerosis stroke thrombosis embolisms amadi aneurysm asina singmani hairiba laina mayam asina heart awaba piri adu oirabadi aikhoina laina mayam si karam haina thulaklibano karam haina layenggadagi amadi thingnaba upai kari leibigi haibadu khangjinbigedabani World Heart Day haiduna sei khudingi P3B ki mafam khudingda palan tawribasi mipum khudimakpu heart ki laina mayam si bap tahanana ba khanganana ba madi ngathokpa ngamnabani sei kunga manga si World Heart Federation amadi masigi masa mayam asina heart ki society amadi organization mayam siga ponminaraga palan nasi leptana tawduna lakli mipum khudimagna aikhogi isada yauriba thamoi heart asi care lobigadabani asumna tawrabadi aikhoi cardiovascular ki laina singdagi stroke dagi lapthokpa ngamlagani hainasu pausna makatari adu hausikoi nadi myam paus matang asalu sinjarage amasu myam puna no update ngaminasi